ngasi nungtil phong ki ba tongan ba pause khara ki collection miyam da khudol tamjige manipur gi naga gi district sing da kuki gi lam inchi ema phawba leite hairi naga gi lam da kuki gi homeland sem na ba tharang lokhalakpa yaroi haiba TNL gi wafam nungtil pause gi chifong ama oiriba wel kati da gi lokhot charaga thamjage manipur da leiriba naga district sing da kuki gi lam inchi ema phawba leite haina tangkhul naga long TNL na thadorokpa chirola mana phongdorokli amasong video asibu meng tabiri ba punamakpu taram ok chabaga loinana ikai kumna bu chari manipur gi yelawmi singdi mitai amasong naga singni haina palladuna chirola sina hai naga singna namna khundaba mafamda kuki gi homeland semnaba thorang lokhalakpa yaroi kuki homeland natraga kuki singi territorial council semnabagi matangda pukhalakli bo phamase samjin chajinba amasong aranba puwari da yumpham oiraga lokhalakpa thorangni tangkul naga singna khundari ba mafamda kuki gi homeland semnabagi thorang lokhalakpada chapchana thengnagani hairi manipur state dabar gi president kumja 1933 gi september mapan amasong kumja 1941 gi July kun gumdoi da tokiba standing order palladuna chirola sina hai naga singna namna khundaba mafam da leidiba kuki sing mapandagi changlakpa refugee ngaktani kuki singna karigumba hairiba mafam asida khundagi hairabadi naga village ship ki ayaba loboga loinana house tax thigadabani matamama da central government na kuki sing da relief fund natraga refugee fund pibagi wafam su ministry of home affairs ki chirola amada mayek singna palli haina su tangkhul nagalong TNL gi chirola sina pongdorokli central government na pirakiba refugee relief fund gi matangda chirola sina hai kumja 1968 ki May taraga mangada kuki ship singi mifam ama kauduna member mangana saba kuki refugees relief committee sangki HT pakangna chairman oiba committee aduda thangkholu hawkip amasong janghet lungkinna mathang sina vice chairman amadi general secretary oikhi atopa member ani adudi hawkholu hawkip amasong holngam hawkip ni kuki national organization KNO amasong united people's front UPF na nagagi district sing da kuki gi essential land ni haina claim tarokibagi matangda chirola sina hai kuki singna semjin sajinba record amasong aranba puwari di yumpham oiraga kuki homeland chemnabagi tharang lokhalakpani kuki singdi brahmadagi laklaga mafam asida khundakibani mafam toina hongdo hongjin tawraga khundaba kuki singi matangda mayek sengbo famsing yawba leirik kaya marum hojiksu leiri haina chirola sina makha tarakli makhatana thangna thinbadagi soklaba nupa adu layengba pubagi mahutta wahang pahongba video number sing phagadawri Kaipul police station gi manung chanba thanga khunjem da ngarang nungthil lesabi amana thangna thinbadagi laimai olaga chaina khangliba asokpa adubu nupa kharana wahang pong chathaduna leiba amasong video footage namlaga lektokpa sing adu police na phagadawri police officer amana hai marai bakthiraba nupa adu matam chana hospital da pukhatuna lenglamlagadi hinglambasu yai haibase mahak su thajai laimai da olaga leiriba mi adubu minungsi da yumpham oiraga hospital phawba pukhatuna lengbibagi mahutta sibagi matam ngahenbadawna thokiba adu sathiba crime ama oina miyam la launai maram aduna thawdo aduna chenariba sing adu sumon tawnaba khangankhre panba yabadi police custody remand lauduna leiriba nupi adu kwakachal konjeng lekai digi pinki kawi mahakna thangna tinduna hat kraba nupa aduna palace compound digi laisang che mitai salai cham chahi kunga mathoi kawi haide makatana gwaltabi thagdokta lengakna tumina leisinbagi mayokta pangmisingna kaisampata protest tawkhre lengakna makatana tumina leisilabadi hena kanba khongjang sangsin haide haukiba mekunda urkulda pangthokiba mangarak suba sirali festival gi paulo runa bachat kiba pangmisingi bus aduda thariba manipur state transport haidiba wai adu gwaltabi area da mahar regiment ki personal singna muthahan kibagi matangda lengakna hojik phawba tumina leisiliba sigi matangda pangmisingna wakat mifam famduna khongjang sangsin amzu amadi ijengi liting makada ngasi ayuk pung 10 dagi hauraga kaisampat lemajam lekai community hall chathakiba wakat mifam aduda state asigi print amadi electronics media housing gi masing yamlaba pongwi singna saruk yakhi khongjang asiga mari lena wangang laduna ijengi secretary yumnam rupa chandra hai sirolili festival gi paulo runa bachat kiba pongwi singda central force na ayat apan pibada natana bus aduda thariba manipur haibu wahai phawba mutharan kibagi thong ase khwaidigi lebak thiba thongni thong adubu yaningdaba phongdokpa oina paukse puthokdaba yauna makhal makha kayagi khongjang sangsilakibani masigi sumathakta lengaka mari leinaba pau khudimak phongdabagi khongjang su matam sangna sangsinduna leirurabani adubu ising ichau mayokna rakpa covid leichat ki masing hingalakpana chingba khudong thiba thodok kaya matang laksinbadagi i pau phongbagi matang asidi kharamakhay komthorokibani loinana miyamgi pau makaidagi su pau phangdabagi wakat ya lakpadagi lengaki mathakta thamlamba boycott adu handokibani adumoinamak paumi singna mathok tawba matamda amuba best tetuna ngasi phawba yamna democratic oiba maongda khongjang sangsinduna lakhibani mamang thakta governor ga kayarak hana unakrabasu inquiry committee semduna mara leibusing puthoklaga cherak pi gani haibagi thajaba kayarak hana pirakhi gwaltabigi thawdo
अदुदा यावरुबा पौमिसिंग फावबा कौदुना वहंग हंखी थौदोक असि थोक्रबा मतुंग निमित निफु मंगानी हेलबा फावबा लेंगाकना चप चाबा वफम अमता खंगलक्तबा अमादि एक्शन लौखटपगी ममी अमता उबा फंगदबा हाइबसे यामना लेबक थीबनी मरम असिना लेंगाकी असिगुम्बा थौंग असिबु यानिंगदबा फोंदोकपो ओइना ngasiगी खोंजंग असे चंगचिनखिबनी मखाताना लेंगाकना तुमिना अदुम लेसिलबदी अमजु अमदी इजियंगा तानरगा हेना कन्म खोंजंग मथंग मथंग चंगसिलगनी हाइना महाकना मखाताखि ngasiगी खोंजंग अदुदा जर्नलिज्म असे क्राइम नते अखोगी इथौ निंगथिना तौहलु प्रेस के निंगतंबा पिबियु ग्वालताबिगी थौदोक मियामदा मरिक चुमना खंगलु अचुंबबु लोतुना थंबा खक ओइथोकलोय नखोइना लंबी थिंगबा ngamlabasु अचुंबा थिंगवदी ngamloi प्रेस द सिंगनबा हाइबसि डेमोक्रेसी द सिंगनबनि हाइबना चिंगबा प्ले कार्ड कयासु सिजनकी हाइदे मखा सतरकपदा नुंगथिल पाउसे की चिफोंग अमा ओइरिबा कंगला पाउदगी लखोचरगा थमजगे म्यांमार जुंताना कंट्रोल तौरिबा सरुक असि चादा कुनगा माथोय खक्ता ngaire हाइरि हौखिबा चही 2021 दा म्यांमार मिलिटरी जुंताना कु तौदुना शक्ति पाइसिनखिबा अदुगी मयोक्ता प्रो डेमोक्रेसी आर्म ग्रुप सिंग चतरखिबा आर्म स्ट्रगल असि मनुंग चन्ना म्यांमार लेबा असि चादा निफुगा निथोयदि रिबल सिंगी कंट्रोल मखादा लैख्रे चादा कुंथागा तरेना रिबल सिंग मखोय मखोयगी एरिया ओइना कंट्रोल तौनबा होटनबदा अकन ममोंग खुथौनरि अदुगा शक्ति पाइरिबा मिलिटरी जुंताना कंट्रोल तौरिबा जगा असिना चादा कुनगा माथोय खक्ता ngaire हाइना बीबीसी की इन्वेस्टिगेशन रिपोर्ट अमना फोंदरokli मखाताना हाइरिबना अराकान आर्मी रखेन के साउथ वेस्टर्न कोस्टल प्रोविंस की टाउनशिप तरातरित की मनुंगदा तरागा मरी कंट्रोल तौख्रे चेना की फंदना कयो काफेयुदा पैखलिबा डीसी पोर्ट टाउन असिसु रिबल सिंग असिना लौशिनना बाकन ममोंगदा एटेक चतरी province capital amasung Setawe gi big town port amasung Manaung smaller town asi khaktamak army gi control makhadat leiri nongma gi oina ethnic armed group singna Myanmar army na paishilamba jaga kaya leptana paishilakli Arakan army na Chin state ki Peletawa gi yamna maru oiba River Road junction town asi control toksin creek Kachin independent army na Sipwe amasung Pawa asi control toksinduna supply line paishin creek masina maram oiraga China gi Rare art company sing stock market ta chauna amang makai kadra haibagi akiba kaya leiri hairi Baka Satarakpada Nungtil Pausi ki Chipongama Oiriba Kanglipa ki Mera de Gilakocharaga Tamjage Ban Mosok Kamari Lainana Governor na Kangla Lephalingi Akoibada Usar Kaya Marum Thakre Umangwamang kan Bahaiba se Lenga Kakta Intok Panatana Isha Ishana su Achobo Thodang Lauduna Punahona Minasi Haiba Governor Gyopam Tamjage Barat Chinba Tungna Jatariba campaign ama Oiriba Ekpet Maki Nam 2.0 gi Saruk ama Oina Ngasi Manipuri Governor Ajay Kumar Balana Kangla Lephalingi Akoiba Mapam Singda Usar Singh Thakibaga Loinana City Convention Center da pangthokiba humrataruk suba ban mahasab 2025 loishinbagi thoramdasu saruk yakhre loinana umangwamang kan bhaiba se lenga khakta intokpa natana isa singsu achobo thodang lauduna punna hona minasi haina governor na phongdokre ngasi gi thoramaduga mari lenana governor Ajay Kumar Balana phongdokhibada Manipur asi ecological heritage amadi biodiversity marang kaina leiba lamdam amani maramaduna indigenous community singna traditional forest conservation thamnaba honaba mathau tai hojik lamdam asida mahausa gi khalkai tharakpana maram oiraga climate change ki ahong kaya lakli masi thengnanaba amadi chunggi mirol gi damak khanduna aikoi kudimakna uwa thajinduna mahausa gi khalkanaba honaminasi haike governor na makhata na phongdokhibada ban mahasab ka mari lainana forest department na chayol amagi manungda Manipur gi tongan ba district taraga tarukta usara lak taraga taruk maipak na thaba ngamkiba ase thagatningai ni loinana department chingi maikai degi plastic bottle recycle tawnaba lokholak liba tharang asisu miyam na mapung phana sagatuna eco friendly oiba lamdam ama ohenana ba honaminase umangomang kan bhaiba se lenga khakta da inthok panatana isa na su achobo thodang lauduna punna hona minase tungi mirolda ngasigi mirol asina soikiba sing adu amuk hanna thengnadana ba kari thodang lokhatchige haiba khanma matam oire mahoksa gi khalkan mada mipum kudimakna thodang lominase haina su phongdokhi ngasigi thoramaduga mari leina handak state chin batungna tongan ba district sing da ban wasauka mari leinana pangthokibagi video sing semjilaga film oina su miyam da utkhi loinana press and flood lyric amasu governor na duna miyam da phanki Makasa tarakpada nungtil paukse ki chipongama oiriba paukzel degi lakhotcharaga thamjage MU da oja nupa anina mahiroi nupi da body search tawi haibagi wahouda irang thokre hairi Manipur University ki teacher education department da bet second semester exam pangthoklingai da flying squad oina lakiba oja nupa anina mahiroi nupi da body search tawki haiduna mahiroi singna BC office mamangda irang haukre khongjang adu da saruk yakibi bet second semester tamlibi mahiroi nupi amana pamui singda phongdokibada tha asigi mari da Manipur University
यूनिवर्सिटी की टीचर एजुकेशन डिपार्टमेंट की बैच सेकेंड सेमिस्टर की अहानबा पेपर की एग्जाम पांगथोकी मदुदा फ्लाइंग स्क्वाड ओइना लाकिबा यूनिवर्सिटी असिगी एमसीए डिपार्टमेंट की ओजा रूपचंद्र नरेश का लोइनना लाखिबी लाइफ साइंस की ओजा नुपी अमगना माइरोई सिंगदा हान हंगलंबा तौदना एग्जाम हॉल मनुंगदा बॉडी सर्च तौबा हौरखिबने हॉल मनुंगदा ओजा नुपी लेना ओजा नुपी सिंग अदुना माइरोई नुपी सिंगी मपाल थंगबा फुरित खाव खक्ता नतना फुरित मनुंगदा लेबा फुरित फावबा खुद हुमजिनदुना चेक तौबा हौरखिबने हान ममांगदा चेक तौखिबा माइरोई नुपी फावबा अमुक हन चेक तौखि असिगुम्बा ओजा नुपा सिंग चथखिबा थौंग अदु फिजिकल असॉल्ट molestation तौबनी sexual amadi mental harassment pibani thaudo asiga mari leinana numit adumaktada manipur university student union gi kuthangda mari leinaba singda wakat khi ngasi phawba chap chaba pakum ama laktri inquiry tawri hairaga leithokpa asi pende atuba matamda mara leiba oza sing university asidagi terminate tawkiba natraga sahi ani dagi tadana suspend tawgadabani mairoi singa taleba demand phangdri phawba makha taba paper singi exam boycott tawgani ngasi ani suba paper gi exam lei adubu mairoi singa exam da याकी हाइना फोंदोखे अमरोमदा माइरोई सिंगना बीसी ऑफिस ममांगदा खोंजंग संगसिलिंगाइदा स्कॉट कमांडर ना माइरोई सिंगना ताब नुंगाइतबा वांगांगी हाइबगी वहौदा इरांग थोखी तुंगदा बीसी की स्कॉट कमांडर ना माइरोई सिंगदा लाले हाइजरकपदगी इरांग अदु नेमथकी हाइरि